Kukina Maitei Misam Kaya Halawa Powda Asum Yingdana Leibei Kanaribra Karamba Makalgi Lengakno Mamang Sehigi May Ahumdagi Kuki Singna no Makangdana Maitei Singe Kul Kayada Bo Mamadi no Makap Sinduna Maitei Misam Kaya Hat Pagitabak Satarapadanatana Anobu Kuki Lambi Kaya Semzilagliba Sida Asum Yingdana Leibei Ngambalenga Asibu Karamba Makalgi Lengakno Haina Hangbagaloinana Ningtauro Haktaki Asi Powda Leragliba Lenga Asida Hauzik Paliba Lenga Asidi Misam Yamgi Hingbagi Hak Laitraba Ishagi Lantung Ngakpa Ngamdaba Fibamda Thambiriba Asibu Karamba Makalgi Central Government Gi Thoksilno Hairi Mathaki Wafamasi Haukiba January Tarahumdoida Tidim Road Ki Irengbam Kangjaibungda Pangthokiba People's Action Force National Democratic Movement Pandamgi Taragamari Shuba Foundation Day Thoronga Mari Lenana Lopasigi President Yumnamcha Dilip Kumar na Phongdokhibani haina Pandam Serolamada Phongdoragli Foundation Day Siga Mangwainana Mafam Kayada Leriba Relief Camp Singda Tengbang Pibagi Thoramsu Pangthoki Loinana Irang Asina Maram Oiduna Samna Pangthokiba Thoramsida Yumnamcha Dilip Kumar na Hai Hauzik Paliba Lengasi Miyamgi awaba udre mika mina khulna thallaba khusemna laita lairaba oihallaba macha kainaba mama kayagi tengtha khulna nellaba mawa mapuroiba shenabagi saina kayana thallaba punama asi tasin usinadna khangduna leiba ngambalenga oire state aside Indian Constitution ke Article 355 chanai chanade haijaragasu tawthorakpa thabakna takle Chief Minister Leina Security Advisor Kuldip Singha hablakpa 3 core ge chairman Chief Minister dagi lauthoklaga mana paisinba makhutta law and order paidraba Chief Minister na karino aikhoi gi damak tawbigadoribase haiba wafam thamki aikhoi gi su lenga ama leiri haina wakat chabani adubu tabidre ubidre kaidongoi loigani khangdraba lanasi upai leitraba miyamna khulngak pasingna wakhok ten khok paidun thengnari state force thambiu kaya laujai tabide Central Force mayamna kuki gi michangda leblaga nongmai bom kaya kapsilagle khanglo phawbada Security Advisor na aranba report thaduna leire habasi pumnamangna khangnaraba wafamni more da illegal Myanmar terrorist singna sniper siznaduna attack tawramlaga amuk handuna Myanmar ge border lansilaga chensin khre haina report tawraba phawbada asengba wafamdu phongdoktri more ge SDPO Singtham Ananmi hata Jenaba prime accused Philips Khongsai amadi Hemlal Mante ngarang more dagi phare hairibadu lem Thabam Thokte Matik Chaba Cherak Pigadabani Mitei Nadi Justice Phanghalu Lauri Aduga Kukina Makhoigi Mi Phaba Yaroi Mi Hatpasu Drug Lalonbasu Popi Thabasu Illegal Nongmai Pairaga Micham Hatpasu Phaba Yaroi Haibasini Haiba Wafam Thamki Home Minister Amit Shah Masamangna Parliament da Laukthukraba Manipuri Irang asi Foreign Militants Singi Khud Yawi Khangkrabani Manipuri Governor su High Kraba State Force na Haktengnana Unaraba Myanmar da Chensin Kre Hairo Phawda Asengba Sumba report thaba ngamdraba Central amadi State ki Intelligence Lairubagi Kari Kanari Center na Khoibu Thawoi Bidre Central Army amadi Paramilitary Force na Kuki Narco Terrorist singi mateng panglaga Mitei tumna hatnaba lalong chathare habasi Numit Khudingi Miyamna Lautuna Khanglabani Masi Phawda Law and Order Ngakpadi State ki subject ni haraga Tasin Osinade Amit Shah na Chief Minister Sinbagi Mathau Tade Mahaki Central Government da Chauna Cooperation Piri Mahakna Haiba Illingaida Leibak Miyamdi Wabana Khamthengle Laikhidraba Thawai Leipak Cha Singda Asibagi Potpang Pinaba Ngaibagi Thabak Tokpiro Hinglingaida Khuyatu Sitna Panbaduni Aikhoina Pamlibati Haiba Wafam Yumnamcha Dilip Kumar na thamki Leibaki Development Program da Thada Gadaba Senphamdu Relic Camp da Thadaraga Manghanba Toglase Permanent Solution ama Puthokpiro Miyamgi Kholau Tabiyo Foreigner Kuki Narco Terrorist Singi Michang da Lepa Central Forcing Khudakta Lauthokpikro Aikhoi Pangal Sang Yengnajaraga Habase Sumlabani Aikhoi gi Leibak Ishana Ngaktana Kanana Sungakpiroi Aurasi Aikhoi Tumlagumsi Haba Wafamsu Thamki Haidi